Sahi ahal oisilakpa shuba nomba ngamlaktaba masagi senthok lambi leitrabasingna macha masugi seba amadi tengbang pamlai adubu khunayes da hauji oiba punchi mahinga sidagi macha mamo oibasingna mama mapa amadi mane maku oibasingbu matik chana seba tawba amadi tengbang piba ngamdaba pibam ama namduna ohelai yumgi mau ayamba mathau sinare mamangagi matawgum leikai koiduna mase manem singa wari watai tawbagi matam phangnadre macha singi mahi masing tamnanaba mawa mapurebagi amadi mahak masagi thabak inkhang chathoknaba honabada mane makogi sebada puning sangba watle samna hairabada yumthong ayamba miro leijadaba imung ohelle kanagumba senthok leiba singidi macha sing boarding da thamba yumgi thabakta mateng pangnaba mioi sing thamnaba su yauri oirakliba punchi mahing asida khwaidiki chauna chaitheng nangliba asi sahi al oiraba sing asini senthok leitabana ahal oiraba singna hotel da maruma pangsing unaduna wari watai tawba sa thakpa saningba pot leiduna saba ngamjade kanagumba yumgi ahal singbo luna lawba amade senthok leijaba singna yamna thawai yauna mama mapa mane maku singi awat apa kumna yengsilabasu masage senthok watpa kangbu singdi ahal sing asigi awat apa ningthina menkhatpa ngamde asigumba ahal oirabasingna thengnariba khudongchadaba asi khara makhai hantha hanba yanaba center na National Social Assistance Program NSAP aduga state lengakna Manipur Old Age Pension Scheme MOAPS haudoktuna masagi chahi humpu surab ahal singda thagi oina apikpa senpham pension oina pi pension gi senpham asi chahi humpu dagi humdra mapan phawbana thada lupa chani aduga chahi marphugi mathak singna lupa chamnga phanghalli हाइरिबा सेनफम असी लुपा लिसिंग अमदा हेनगल हलगनि हाइना मिखलगे भोट खोमबदा लाउथोकी हाइदुना थागी पेंशन लुपा लिसिंग अम फंगलगनि हाइना खौरांग नंगाइजब अहल कया अमसु लैरी अदुबो लाइबक थिरिबदी थादा लुपा लिसिंग अम फंगनि हाइना ngaइजरिब अहल सिंग असी हौखिबा था तरातरे लोम हानगी अपिकपा सेनफमगी पेंशन फंगदना लैरी मिखलगे मतमसु वाटलिबना मिरेप ओइनिंगबा सिंगसु पेंशन पीबा लेपली State Social Welfare Department के website के फंगबा record मतुंग इना state असिदा हौजिक Old Age Pension Scheme के तेंगबांग फंगबा मियोय पुन्ना लाख अमगा लेसिंग तरा मापन चामरी हुंफुनी पान लैरी मसिगी मनुंग मियोय लेसिंग हुंफुनी थोय चनी कुंतरेन state की अदुगा मियोय लेसिंग यांखै तरेत चनी निफुमा थोयना सेंटर की मखादा खुदोंग जाबा असि फंगबनी मसिदा चलहौदबा मियोय कया अमसु लैरमखिनी लैखिदबसु कया अमा यावरंगनी Manipur State Pension Scheme की ओइना state budget लुपा लाख चामख हापली अदुगा National Social Assistance Program गिना सेंटर न लोइन पीबनी state budget यावरब अदुगा सेंटर न अचंग बखोदिंग पुथोकलबसु था तरा तरे लोम पेंशन फंगदन लैबना अहल सिंग असि ओंथोक नवान लेलमगनी याम खिद्रब सेनफम अदुना मखोइना मनिंग तमना लैनिंग पोलम खरदि लैदुना सिजिनरमबनी अदुबो हौजिक्ति था तरा तरे फंगद्रबनिना मचा ममौगी थौजाल ngaiduna leiba tarai state asi sel thongi pimam phatre haibasi chummi old age pension khaktana tana atai employee kaya amasu thagi tolop sangnaina phangdaba yauri thabaktagi potharaba kayagi thagi pension chu pithok pangamdri state asida hauji tholba irang asina sel thongi pimam sokhanbada amukka hena mateng pangsili masina maram oiduna old age pension changnaina pithok pangamdaba oibasu yai lenga ki thabak tarombadagi potharabbu oiro old age pension phangbabu oiro makoi sing asi sahi hal oiraba sing ngaktani aduna makoi oinadi thagi kharadang phangjariba pension singi senpham asi sangnaina phanganaba honaba haibasi yamnamak maru oi aduga old age pension phangba yaraba mioi kaya ama kamdowna kanada hairaga ming masagi khudongchaba phanggadagi haiba khangdabadagi hojiksu old age pension ni kanaba phangdri मसीदा सुनतन NSAP की मखादा पाइखटपा स्कीम सिंह हाइबदी इंदिरा गांधी नेशनल विडो पेंशन स्कीम इंदिरा गांधी नेशनल डिसेबिलिटी पेंशन स्कीम नेशनल फैमिली बेनिफिट स्कीम अमदी अन्नपूर्णा स्कीम की कानब फंगबा याबा मियोय कया अमसु फंगबा ngamdana लैरी लेबाक असिगी नहा हल खाइदना मिपुंग खुदिंग सांगमानना अपनबा अमता यावदना ख्वाइदिगी यामदबा सांगदा सोशल प्रोटेक्शन फंगनबा पांदमदा पाइखटपा NSAP अमसुंग MOAPS के कानबा से फंगफम तोपा मिपुंग खुदिंगमक अमता सिथादना सांगनाइना फंगनगी हाइरबदी स्कीम असिबु पाइखटलिबा सोशल वेलफेयर डिपार्टमेंट असि मपांगल कनबा थबक ngamba डिपार्टमेंट अम ओहेनबा संगी मसिगी मथौक ताबा स्टाफ हापा मथौक ताबा सेनफम बजेट हापा तंगाई फदे हौजिकी ओइना
ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯕꯖꯦꯠꯇ ꯂꯨꯄꯥ ꯂꯥꯈ 100ꯈꯛ ꯍꯥꯞꯂꯤꯕ ꯑꯁꯤꯁꯨ ꯍꯦꯟꯒꯠꯍꯟꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯑꯃꯗꯤ ꯐꯪꯕ ꯌꯥꯔꯕ ꯃꯤꯄꯨꯝ ꯑꯃꯠꯇ ꯆꯤꯊꯗꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫